हदकसे मरुओइना मौनासिंग हाइतारे अहनजिंगना बेग यालगा स्कूल चलकपगी ममी खरा उबदो मयामदा करिनो हाइबा वाफा अमा फोंगदोकपदो आइ हुजिक छे थेंगनरे हाइतारे करिनो मखोइना तौरिबजे दुगा मसिगी पांडमजिना करिनो हाइबदुगी मतांगदा मयाम पुना खंगमिनबगी तंजादु आइ सोइदन लौजरके दुगा अखंग हाइसिंग हाइतारे पाइखलिबा प्रोजेक्ट असिगी नत्रगना हौरिबा हाइतारे सिगी थबक असिगी मतांगदा करिनो तौरिबजे हाइबदो खोइ पुना खंगमिनबगी तंजादु लौमिनस Back to school hariba khoina na hauna na puthokchariba program sigi mamangda karigino haibado ikan haizage khogi Manipur State Rural Livelihoods Mission haibasi mayamna dum khambirabani panchayati raj amasung RDPR gi makhada leiba Government of Manipur gi makhada leiba scheme amani khoina implement tawrise NRLM National Rural Livelihoods Mission haiba mission sigi makhada akhoina self help group semba self help group ki khuthangda nupi sing gi khuthangda group ki khuthangda khunggang chakhatpa imung chakhatpa haiba pandam si masigi makha thobak mayam na di laikre makhan makhoi di thobak mayam laikre masi mayam haijadabada ama khatang haijage masigi group ki khuthang da khunggang chakhatpa sida akoina hani livelihood haiba su lai amasung khogi financial economy oiba haiba ama lai social haiba aspect ama su lai ko aduna masi akoina pangthok chari basi social empowerment gi makha da ko social empowerment haiba sida akoi yamna di laikre aduda makhan laikre khogi nupi singi imung manungi khogi food and nutrition चिंजाक अफब चिंजाक आंगांगी चिंजाक अदुगुम्बसु अखोई मखादा अखोई कन्वर्जेंस के मखादा थबक मयाम तौर अमसुंग अखोई खुंगोंगदा लैरिबा स्टेक होल्डर PRI आशा वर्कर अंगनवाड़ी अदगिदी लोकल अखोई स्टेक होल्डर मयाम खुसमनरगा खुंगोंग चाखोटनबसिदा थबक तौमिनबसे अखोई यामना मरु ओइबा अखोई पांडम एक्टिविटी हाइतारे अखोई पांडम से फंगनबगिदमक्ता मसी अखोई स्ट्रेटजी अमनि aduna akoina MSRL ngi makhada si mayam da thungna bagi hotna bada training se yamna koina maru oina piya training yaudраga di koina thabak se pangthokpa matam da kitang sotha base koina uiba aduna nipi mayam se dum hai nipi mayam na noina salary gu yahalaga koi se training yang man na koi yum da thabak tawba ngam dare training na ko go wen hai horak da di adu hojikti akoina hek hairuga training su yamna dum harau na lae training yauru bagi kana base khangakpani na ko aduna training se loina koina budget piba ngamakta su yawe budget ki constraint lay koigi matam ngamakta su yawe si me am si kamaina koina training si di koi SAG loimakta kamaina phanghan si ge yumthong khuding makta training se yahan ji ge koina haihaning ba koina tamhaning ba khanghaning ba mayam se haibagi pandam da koina adu araga di koigi school da lay ba infrastructure mi yamak pa hai je koi training center su drakar le adu araga di koigi khunggang da lay ba school si su kari do boge koi season na roi doina masi school si ma season na ba ama aduga akoina mayam sida school da la aga angang singli khoi nipi sing khoi school da phajana thaina haitare makoi se school da chatki bagi school da kari tawr ke ha bagi na hongna na mazdugi harau ba nungai ba adugi environment do create tawr kan da learning environment yamna nungai ba da haitare ko nungai ba environment amasu create to ba mayam punna lakminaraga aduga learning haitare with fun haitare si sine ba khoi concept se sida akhoi gi koina pinning e behind ba makhal topic mayam se koi face wise pirakine ba makoi se koi gi han bada karino koina takoi se karino na sum tapna horaga masigi concept sida koi gi pandam di koina haining e ba tak pinning ba mayam se mathang koina face wise da koi gi facilitator se koi gi cadre sing khuthang da koi ta haning ba mayam se aduga koina koi gi pandam di koina dang ta pasunate ko masi adum ko mayam su ubiri koi ZP dagi horaga panchayat ki PRI sing amasum department gi representative su mayam lakpi makoina su makoigi department dagi akoina kari khusam ba ya kamaina hena thabak se phajana hena chawtho hange habagi makoi su akoina makoigi su oina chingsan laga makoigi na haining ba mayam khusam narga do adugum mayam su akoina tanja learning ba gin aduna back to school se ahan bani akoina hodok saba se Kerala dagi akoina tamza bani aduna masina mai pa agadi atopa ngasi akoina su machi dagi su atopa jiribam dagi su mayam laga yeng ba su laksari ko aduna atopa block da district da su sando agadi akoina ngasi MSRL ngi makhada self help group se lising tara ni thoi muk henna member da haragana lak amarom henna surapne ba koina reach out to rise ngasi mayam se tamna koina koi training koina haining ba pandam mayam koina takning ba mayam se loina koina ngambagi koi tanza lokjagadi haina ke thizaba